ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯁꯥ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯉꯔꯥꯡꯒꯤ ꯋꯥꯐꯝꯗ ꯌꯥꯎꯔꯤꯕ ꯃꯤꯌꯥꯝꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯅꯪꯂꯤꯕ ꯑꯋꯥꯕ ꯈꯪꯉꯤ ꯒꯃꯦꯟꯅ ꯁꯣꯏꯗꯅ ꯑꯏꯪ ꯇꯞꯄ ꯍꯟꯖꯤꯜꯍꯟꯒꯅꯤ ꯀꯥꯏꯅꯒ ꯌꯥꯝꯅ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯈꯪꯕꯗꯧꯅꯁꯨ ꯉꯥꯡꯕ ꯑꯗꯨꯒ ꯂꯩꯔꯤꯕ ꯆꯍꯤ ꯑꯅꯤ ꯈꯔ ꯍꯦꯜꯂꯕ ꯃꯇꯝ ꯑꯍꯨꯝ ꯐꯥꯖꯤꯜꯂꯛꯀꯗꯧꯕ ꯃꯇꯝꯁꯤ ꯐꯥꯎꯕꯗ ꯀꯟꯁꯇ꯭ꯔꯛꯇꯤꯚ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯐꯣꯡꯗꯣꯛꯂꯝꯕꯒꯤ ꯃꯑꯣꯡꯗꯤ ꯎꯗꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯋꯥꯐꯝꯁꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯅꯤ ꯍꯦꯟꯅ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯉꯦ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯄꯒꯤ ꯃꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯚꯤꯖꯤꯠ ꯑꯣꯏꯅ ꯂꯥꯛꯄꯒꯤ ꯃꯥꯒꯤ ꯍꯥꯏꯗ ꯌꯥꯗꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯎꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯇꯥꯃꯣ ꯀꯔꯤꯅ ꯊꯝꯕꯤꯅꯤꯡꯉꯤ ꯇꯥꯃꯣ ꯑꯗꯨꯋꯥꯏꯗꯨꯅꯤ ꯉꯁꯥꯏ ꯑꯩꯅꯁꯨ ꯄꯟꯖꯩꯁꯦ ꯈꯪꯉꯦꯗꯨ ꯈꯪꯉꯦꯕ ꯂꯣꯏꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ ꯃꯈꯣꯏꯅ ꯇꯧꯔꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯒ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯊꯥꯖꯕꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥ ꯏꯇꯣꯝꯗꯣꯝ ꯑꯗꯨꯃꯁꯨ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯁ ꯇꯧꯔꯛꯄ ꯉꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯁꯥꯟꯅꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯁꯥꯟꯅꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯏꯠꯁꯦꯜꯐ ꯀꯣ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯌꯥꯎꯔꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯁꯥꯃꯛꯁꯦ ꯄ꯭ꯔꯦꯁꯤꯗꯦꯟ ꯍꯥꯔꯁꯦꯜꯐ ꯌꯥꯎꯔꯒ ꯃꯥꯅ ꯂꯩꯉꯥꯏꯕꯅꯤ ꯃꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯠꯀꯤ ꯅꯔꯦꯟद्र ꯃꯣꯗꯤꯒꯤ ꯀꯦꯕꯤꯅꯦꯠ ꯒ꯭ꯔꯨꯞ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ ꯃꯤꯅꯤꯁꯇ꯭ꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜꯁꯤꯅ instruction ꯄꯤꯕ ꯍꯥꯏꯕꯗꯤ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯆꯠꯄꯗ ꯒꯚꯔꯅꯔꯁꯨ ꯑꯗꯩ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯃꯗꯨ ꯌꯥꯔ ꯑꯗꯨꯝ ꯆꯠꯂꯕꯤꯅ ꯒꯚꯔꯅꯔꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩꯈꯤꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯅ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯍꯦꯛꯇ ꯃꯥꯅ ꯊꯕꯛꯁꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯍꯥꯟꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ CSO ꯑꯃꯠꯇꯒ ꯎꯅꯍꯟꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯀꯩꯅꯣꯗꯒꯤ ꯑꯣꯐꯤꯁꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤ ꯇꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯕ ꯂꯩꯇꯦ PR ꯃꯅꯨꯡꯗ ꯑꯗ ꯇꯉꯥꯏ ꯐꯗꯅ ꯁꯨꯝ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯋꯥꯐꯝꯗꯣ ꯁꯨꯝ ꯍꯥꯏꯕꯅꯤ ꯂꯥꯝꯕꯗꯤ ꯑꯗꯨ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨ ꯍꯥꯏꯗ꯭ꯔꯒꯗꯤ ꯂꯥꯛꯄꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯗꯒꯦꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯜꯂꯤ ꯑꯩꯅ ꯄꯥꯝꯖꯔꯤꯗꯤ ꯉꯁꯥꯏꯁꯨ ꯄꯟꯖꯕꯗꯣ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ CSOꯁꯤꯡ ꯂꯥꯛꯑꯣ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ CSOꯁꯤꯡ ꯂꯥꯛꯑꯣ ꯅꯥꯀꯜ ꯑꯅꯤꯒꯤ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯂꯥꯛꯑꯣ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯂꯥꯛꯑꯣ ꯁꯣꯔꯤ ꯃꯤꯅꯤꯁꯇꯔ ꯍꯥꯏꯈ꯭ꯔꯦ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏ MLAꯁꯤꯡ ꯂꯥꯛꯑꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯇꯧꯁꯦꯅ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯗꯦꯠ 14ꯗ ꯍꯌꯦꯡ ꯍꯪꯆꯤꯠꯁꯤꯕꯨꯗꯤ ꯀꯧꯔꯤ ꯁꯤ ꯅꯠꯇꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯔꯨꯜꯒꯤ ꯃꯇꯝꯗ ꯁꯦꯀꯨꯔꯤꯇꯤꯒꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯗꯩ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯃꯇꯥꯡ ꯍꯥꯡꯗꯣꯛꯄ ꯌꯥꯗꯅ ꯂꯩꯁꯤ ꯅꯈꯣꯏꯅ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯗꯣꯏꯅꯣ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯨ ꯀꯣꯔ ꯑꯣꯏꯕ ꯏꯁꯨꯁꯤꯡꯁꯦ ꯑꯃꯠꯇ ꯄꯜꯂꯝꯗꯅ ꯆꯨꯝꯅ ꯉꯥꯛꯇꯤ ꯂꯥꯛꯑꯝꯕꯒꯤ ꯄꯉꯥꯡ ꯉꯥꯡꯉꯝꯕꯒꯤ ꯊꯧꯑꯣꯡꯁꯦ ꯃꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯑꯩꯅꯁꯨ ꯄꯟꯖꯈꯤꯗꯨꯅꯤ ꯃꯅꯤꯄꯨꯔ ꯃꯇꯥꯡꯗ ꯃꯥ ꯀꯩꯝꯇ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯏꯕ ꯆꯦ ꯑꯃ ꯂꯥꯛꯑꯒ ꯄꯨꯔꯛꯑꯒ ꯄꯥꯊꯣꯛꯑꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯍꯥꯏꯕ ꯅꯠꯇꯦ ꯁꯨꯝ ꯃꯥꯅ ꯄꯥꯊꯣꯛꯑꯝꯕꯅꯦꯕ ꯀꯅꯥꯒꯨꯝꯕꯅ ꯁꯦꯝꯃꯒ ꯄꯨ ꯂꯥꯛꯑꯒꯀꯣ ꯉꯔꯥꯡꯐꯥꯎꯒꯤ ꯋꯥꯅꯤ ꯍꯣꯔꯦꯟꯒꯤ ꯅꯨꯄꯤ ꯂꯥꯟꯒꯤꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯀꯗꯒꯦ ꯄꯥꯊꯣꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗ ꯃꯥꯅ ꯍꯥꯏꯔꯝꯃꯤꯕ ꯄꯣꯠꯁꯤ ꯊꯃꯣꯏꯗꯒꯤ ꯑꯩ ꯁꯤꯃꯗꯤ ꯇꯧꯅꯤꯡꯕ ꯂꯩꯔꯦ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯗꯦꯠ ꯏꯁ ꯗ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯧꯕꯒꯤ ꯑꯩꯈꯣꯏꯗ ꯊꯧꯔꯥꯡ ꯂꯩꯔꯦ ꯃꯁꯤꯗ ꯃꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟ ꯀꯔꯤꯅꯣ ꯀꯥꯏꯅ ꯍꯥꯏꯅ ꯄꯤꯔꯛꯑꯒꯗꯤ ꯌꯥꯝ ꯐꯖꯕ ꯊꯕꯛ ꯑꯃ ꯂꯧꯈꯠꯂꯛꯏꯅ ꯍꯥꯏꯕ ꯌꯥꯕꯅꯤ ꯑꯗ ꯉꯁꯤꯗꯤ ꯆꯨꯝꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯒꯤꯗꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯝꯕꯒꯤ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯅꯧꯄꯥꯟ ꯊꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯂꯧꯕ ꯇꯥꯕꯅꯤ ꯑꯗꯨ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯟꯅꯕꯒꯤ ꯏꯔꯥꯡꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯊꯕꯛ ꯂꯧꯈꯠꯄꯗꯤ ꯎꯗꯦ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ